Moina WhatsApp lꯧꯔꯒ ꯑꯩꯈꯣꯏ ꯁꯣꯝꯗ ꯀꯩꯅꯣ ꯇꯧꯍꯧꯗꯦ ꯏꯆꯥꯁꯤꯡꯅ ꯊꯧꯅꯥ ꯂꯩꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ Poirei Meira Paibi Apunda Manipur Amadi All Manipur Women's Voluntary Association Amawabhana Punna Hanta Sin Isauna Awaba Mayokna Kraba Imusinga Lup Anigi Maikaidagi Angamba Matien Megi Tang Uthama Thudagi Pangdana Laksabu Ngasi Asira Kwakatia Lasamne Kaitiga Isauna Awaba Da Tang Anigi Maikaidagi Angamba Matien Bangpa Laksabani Adubu Hauji Iramdamasi Hanadaki Hauna Mai Haudana 2023 Megi Tang Ohumdagi Ngasi Phawbada Community Anigi Marakta Hana Sunaba Lakwa Adumaka Satharakpo ina Hanta Haugiba Tang Taruksidagi Ziri Ronda Akanba Irang Amabu Lae Masaida Hajaningbadi Ziri da Laiba Praja Singsi Saigi Magi Lephamda Leira Kanda State Force Ladiba Army Ladiba Sinduna Praja Mayamdubu Ngakpi Sembira Kanda Sigumba Thudwa Thoktanaba Lengaki Maikaidagi Akanba Miyeng Sangbiu Habasima Hajari Aduba Hojik Assam Rifle Laina Assam Rifle Ngaktana Assam Rifle Mi Hontokpase Masiba Lepiro Mi Hontokpagi Mahuta Makoina Nga Akanda Mayam Sibu Community Animakse Asoi Angam Yaudana Ngak Selakanda Thambiu Community Anigi Marakta Divide and Rule Policy Taura Kanda Amabuna Thaduaga Amabuna Ngak Chenbagi Tabakse Amabu Laksalaga Amabu Tadopagi Tabakse Tabiranu Animak Zapmanana Yenga Kanda Iram Damase Tangdu Laitaba Amapurana Bahona Bada Asobu Todang Lobiu Lengang Namasida Mieng Changbiu Haba Opamsi Tamjari Aduna Iram Damsida Hanagi Punsida Lainanaba Potsai Gibaman Tankala Iba Mayamase Masisu Yenjanbira Kanda Iram Damsi Nena Tanam Lehenbiwana Lengaki Pugin Chinjari